ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯥꯟꯕꯤ ꯑꯃꯗꯤ ꯐꯤꯖꯝ ꯍꯦꯃꯖꯤꯠ ꯑꯃꯁꯨꯡ ꯂꯝꯁꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯊꯨꯕꯗ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥꯗꯦꯕꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ngasi imagi mairagi convener 𝗬𝗎 ꯁꯔꯗꯥꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ MLA 10ꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯈꯤ ꯔꯥꯖꯁꯊꯥꯟꯒꯤ MLA ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯂꯒ ꯁꯔꯗꯥꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IG ꯊꯦꯝꯊꯤꯡꯁꯨ ꯎꯅꯈꯤ ꯃꯗꯨꯗ IGꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯔꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯑꯥꯎꯠꯀꯝ ꯑꯊꯨꯕꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ स्टेट की पार्टी प्रेसिडेंट अमना चटप याबा प्रोटोकॉल से इसान ओइन पुरा लाक्चरगे चे मदाना अदु हरमे अदु की फॉलो तो चप चाना तौबियु स्टेट न सोइरिबा खोगी लैरिबा MLA खोइ लैरिबा मोइगी निफुंफु सिना सोइरिबा पोचे स्टेट की अखोइ पार्टी की ओइन सु हुजिति रूलिंग दे लैबनिना लोइमक यावरिबनिना इचे मे पावर खरा सिजनबा दरकार ओइरे अदु की मतुंग इन लाकपनि आई इचे मग खनागे चैनागे पार्टी चैगे हाइबा लाकपनते ओइरेबा फिबम सिना लौहम तो एक्शन खरा लौ हाइबा पोतुने अदो माना अखोइ की थारकदब पोतो आइना लीगल की ओइबा चंगलनी है कई कायदे बने अमित शाह बौतमा उनचतादे ग्रुप तगी अदुम यौहनबिरो कनामता अखोइ थाजब लेत्रे अदुगा इसेंग सेंगनाजु हारमे अखोइ मैतैगी निफु लेरिबसिदि सुक्सा थाजदरे इचे मैगी खतंग लास्ट ओइना ऑप्शन ओइना अखोइ लाक्चबनी नुपीसु ओइ अदुगिसु मथाक्ता पार्टी प्रेसिडेंट हाइबा अखोइ डबल इंजिन की प्रेसिडेंट अमा ओइरिबनिना अखोइगी राजस्थान ददी MLA अमना अदुगुम वाहै अमा हारुबगी दमक्ता MLA दो पनिशमेंट पीखि अदुगुम्बा इचे मैगी सु राइट लेबदो अदुगुम खरा दो तौबियो हाबैने हाबदा मा तौगे चेदो थारो आई ngasi magdi अखोइ चेदो पुरगा लाक्त्रे आई मंडे बाउके मनुंगदा चेदो अखोइ नमथोगा मदु चप चाबा मोंद पीरगा अदुरेगी अखोइगी लैरिबा सेंटर की अमित शाह की दसु मोदी दसु पीगे हाइबा पोतुनि माना पीदरगसु खोइना थानी